Yarabo? Asidong nambir. Open the. Oh yeah. Sir, QR code ni. Ado setat ko duga. Sir, nahang doy ni. Okay. Matanda. Cameraman din isa. Sir, dong hang do piro sa. Dong lo to piro. Ngasi World Forestry Day Mars kitang kun mathoy. Masi malem pumbagi oina International Forest Day haina mafam khuding magta palan tawri sumaina akhoigi Dhanamanjuri University gi su akhoi ngasi se palan tawjai palan gi saruk amo oina akhoi Forest Department gi akhoigi Chief Conservator lakpi wakhal kaya ma khoiga taminai aduna akhoi stakeholders kaya ma tawon sung akhoigi Dhanamanjuri University gi maru riba key personalities finance officer dean academics principles मैम लेंबिरगा ngasi palan tawjabani palan tawbagi saruk part amo oina aikoina hana khogi u horiba singa se icham chamba lemon amana u se ubu matamda akoi u je kari u no khangdabani na just makoi je wood ni akoi sing oigani haibi concept hena khangde but larigla su khara hairaba kangu da khitang ama knowledge ti leiramba yai adubo aikoina aikoigi department na pioneer oiraga aikoina karigum ama tawsi haina idea ama po kanda aikoina akoi hojiki matam sida yamna koi science technology chakhotaba matam sida aikoina QR code system ama tawraga information khodimak se scan adi mobile phone amagi through dagi tawraga information u magi information se aikoina puthoksi haidana ngasigi numit sida aikoina akoigi kai haitare haudoksabani launching tawjabani aduna aikoina usigi masak takpada natana usina akoi carbon stock se kayam lege simajo akoina hapchenjare aduga sidagi di mathang tarakpada akoina muk sequestration gi post jo akoina dum hapchenbagi tanja su lakani haina dumaina koi future step thamjari aduga ngasi aikoina pamjari badi mipum khodimaksina kanabase khanga kandadi yukna bagi wakhalon lakadra haibasi jo koina khanje aduna aikoina khangminasi public awareness ni no makhata da ta tobus yabanate it is a long process ngasi u akoina uri base kanagum kharana thabiram dragadi leiram da basu yai aduna aikoina sustainability la akandadi future haibasu koina yengda yade present su hingda yade aduna koi past na tormi ba kayam afabadu su koina sagwatsi haibi wakhalon sida ngasi akogi forestry day se Dhanamanjuri University gi oina ihan haba first observation ni masibu akogi mapung phana sogatpiduna every stakeholders of the community saruk yabiri. Thank you so much.